GOC 57 Mountain Division Manungda Thabak Suba Changkiba El Kamal Babubu Hauzik Fawa Thiba Kangdana Ladiba Si Fangnana Hotnabada Haidiba 57 Mountain Division Na Achoba Thodang Lokum to I Haina Chief Minister Nong Thongbam Biren na Haikre Kasardagi El Kamal Babubu Army ki Maikaidagi Hingna Putorak Trabadi Lamdam Asigi Ima Singna Leimakongi Army Camp Tugaigani Haina Kokomi Women's Wing ki convener Lady Claymana Fongdokre Manipur da President rule oina thambana fare state asida thokriba thodok sing asigi tekcha khudingmak Chief Minister Nong Thongbam Biren na Pufam to I Haina Mizoram ki Chief Minister Laldu Homana Amuka Suhanna khud thingzilakpa hokre Mizo National Front na Chief Minister N Biren Fam Thado U Haina demand tawkhiba adu Manipur lengakna thadorakpa cherol amada chap chaba pakhum pikre Amadi Tampaki Tongan Tongan ba district singda college amadi school sing ngasidagi mahosagum kab hongnakhrei Kaksing district ki oinadi numit nini makhata na athingba thamli Kurumjari ISCOM News ki Manipuri pau midyeng tabiri bakhwai pumna makpu Olivia ta khelambam na taram nokchari hojek pau sandok na pizari Chaliba thasigi kunmangadagi leimakhongda leiba GOC 57 Mountain Division manungda thabak suba changkiba El Kamal Babubu hojik fawba thiba khangdana leiriba asi fangnana ba hotnabada haidiba 57 Mountain Division na achoba thodang lofam thoi haina Chief Minister Nong Thongbam Biren na fongdokre ngasi Chief Minister gi Secretary ta DIPR gi khuthangda pikiba warol amada hojik thiba khangdana leiriba El Kamal Babu asi MSL Binod Construction ki makhada Military Engineering Service ta thabak tawbani hairi mahak thiba khangdringai mamangda numit adumakta army camp aduda changkibagi entry seat ta masagi sign tawramba thengnarabanina 57 Mountain Division na hena chauna daita lauduna mahakpu fangnana bathifam thoi masida natana lenga ki maikaidagi su thiba yaba thiri Mari Lainaba Center amadi GOC 57 Mountain Division ki official sing the su lenga ki maikaidagi Khanghan Balaikre, Jeragasida Manipur Ladiba security personnel sing Karagi Marakta Pukchel Tina the Bakaya Sudya Batanare, Makoida transparency Lena daba, Aikoi Maselasi Amatani Haiba meeting Yang Bangam daba, Europasi, Quaidaki Laibaktiba Amani Hainasu, and Birena Fondoki. Aikoi Marakta Manipur Ladiba security personnel sing Aduga. Public singing matter transparency and sincerity. Puxian is sanction at the Bodona. Tobogumba, mainly security person, group crowd. Masiam live of Chivini. Manipur, the labor citizens, all Manipuris are Indian citizens. Makoida Yam equally, Manana Yang and Equa the Filtaway, Amadana Henatoba, Amadana Henatoba. Loibak, we have not some section crowd. Madugumagi Mamita, Badona Tobosi, Yam live of Chivini. Aduna yaragadi huji campus manung da mangi banina madugi responsibility si makoina lauraga atuba matamda hairiba mangriba laishram Kamal Babu se magi where about si tuna magi family da madi manipur gi prajamiyam da khangandam thoi haidana gomeng side gi moida koi khangan gi ba laikre adu loina na koi home ministry aduga central gi leadership su hairiba posi yamna masi yamna serious ni maramdi security ki campus manung da bawda secure odakragadi akhoi mission praja sing gi kari oigida ge habsi kan bi haibna sing mo soi koi na mari leina ba sing da koi khan kra duna praja mayam na tuning phada biraga hairiba situation si observe toksi khut pun themina si government gi side gi mari leina ba sing da kanna taknaraga or ekhoi gi police cycle gi security gi cycle da gi soi ekhoi gi side gi su kanna thijari haidana adumaina ai thamjage press media gi khutang dai appeal tokjabani aduna mang riba Kuji Baba Thiba Kangriba, Kuilotam Kunogi, Murpsi, Atuba Matamda, I quite Marine never singer, Torokana Quay, Yam Tuna Panganaba, Magi, where about Kanganaba Quay, Tiri, Haidana, the minor comes again. Kurumjad. Leimakhong the Ladyba GOC 57 Mountain Division ki camp manungda changkhraga hojek fawba thiba khangdana Ladyba Kasardagi El Kamal Babubu army ki maikeidagi hingna puthorak trabadi lamdamasagi ima singna Leimakhong ki army camp thugai gani hairi
ngasi Coordinating Committee on Manipur Integrity Kokomi ki Lamphel da leiba office da pangthokhiba paugi mifam amada Kokomi Women's Wing ki convener Lairik Leimana wafam asi fongdoklatuna hai chahi kayadagi leimakhong da leiraklaba Army gi mathakta Manipur gi miyamna yamna thajaba thamlami adubu handak camp asigi manungda thabak Tauzaba El Kamal Babu Thiba Khanghandaba Haibasi Army ki kari aron bathausil leibanano hangke Karigumba Army na Assam Rifles ki Sajat Kumna Kuki gi michang changduna ona taina bathabak tauram labadi lamdam asigi ima singna lemna togloi Karigumba leimakhongda leiriba Army na El Kamal Babu bu tek ta kaidana Sinaraktrabadi leimakhongda su Army sing leibe yaroi haike Manipur ki ima sinda haiba isanu parse sinagadabani sinadaba targadi Assam lai phangi sajatral aba Manipur ki lema khongda army thambi yade haibagi ima mayam ki thorang lorakani ngasidi leijadabagi lairabagi mohoina thabak su haidra suraga kem dagi pharga silabale lawi nangi kem dagi chau garba bharat ki army kem mamagi lema khongda leiba chahi lisang sina Manipur ki leira aba army se Ako'y nagtajabayam kami. Asumaran, kangi, pukina tauri ba siya mo yaning de. Ako'y damak ka ditimangi. Army, luna tawag daw ni Haibab Hawlay. Ato ka handak ti isangit taba. Nak nalay ba kukihi, misang sangaga. Paraga pigi ba ni Harisya ke manung dagi. Mamatsing na. Madugi pilip pa. Lauraga. Layma kongda. Haili ba isang pa siya hing na sinaragra ba. Ima mayam. Lak aga layma kongdi. Army, tugay ni. Atop matamda isa lupa hing na panghalo. Nakalamarom da Manipuri Youth Front of Assam Maifa gi mihut sing na ngasi Laisram Kamal Babu mangkibagi matang da Kasar gi ADC Dr. Durbazauti Hazarika gi khutang da Union Minister of Home Affairs Amit Saha, Union Minister of Defence Rajnath Singh, Assam gi Chief Minister Himanta Biswa Sharma, Assam Human Rights Commission gi Chairperson da memorandum ama pisin kre. Memorandum aduda haukiba November 15 da leimakhong da leiba GOC 57 Mountain Division gi camp manung da mangkiba supervisor oina thabak tawriba Laisram Kamal Babu athuba matam da puthok pinanaba Ministry of Defence na 57 Mountain Division leimakhong da athuba matam da thidok piduna tek da kaidana Puthok Piraknanaba Taksin K. Loinana, Manipur gi Security Advisor DGP Manipur Amadi GOC 57 Mountain Division da Mafam Khangdana Mangkiba Asi Akanba Security gi Marakta gi Karamna Mangkibrano Haibasi Thidok Pinanaba Masigi Ngasigi Maifana Pisin Kiba Memorandum Aduda Palle Ngasigi Memorandum Pisin Ba Aduda Maifagi President Thangzam Brojan Vice President Tampak Mayum Salo Udin Chief Advisor Saram Herajit na Chingbana Sarukiyake Haukiba November gi tang kun mangada gi Kasar gi Gosaibu haiba khungang duda gi chakhiba khoi Manipur da leimakhong army kem da thabak sudan contractor ki thabak sudan leiriba khoi Laisram Kamal Babu harbi nimit tang kun manga sida thabak subam da army kem da sangraga masagi signature tor sangraga mafam khangdana mangre asigumba singingai o mangkhiba si khoi masigi damakta Assam da leiriba Manipur Youth Front of Assam na Assam ki Chief Minister Assam ki Chief Minister masing Defense Minister loinana Home Minister na singba khoi thak thangba Assam India government gi lengak te khoi memorandum piduna ngasi CDC khuthang nei khoi memorandum bijare maramdi hariba army kem da sangraga misak ama thibu phangdaba basi yamna chingai oiba adumba thodok ama ni haina khone laujai maram masina yari makhai Manipur government na su masi amasung Assam government da su khoi haijaduna masi ayang matam da tekta kaiduna puthok piu haiduna khoi memorandum submit tawjabani Thasigi tang kun manga dalema khong army camp da construction ki thabak yengsin bachang ki ba private company amage supervisor Laisram Kamal Babu fakibadegi thiba khangdibani haiba thaudok adu Committee on Tribals Unity Kotuna condemn tawrakle Kotugi Information and the Publicity na thadorak pacherolamada makhataraduna Kamal Babu rescue tawnanaba hotnabada committee asina security force ta angamba mateng pangane adumoinamak rescue operation chathariba asigi manung channa leimakhong amadi masigi akoibita tariba khul singda chathok chasin tawbada security force singna athingba piriba asi tawbiganu haibaga loinana athingba asigi mayokta hayeng haibadi November gi tang 13 gi ayuk pung 3 dagi nungthil gi pung 3 fawa pung 12 gi total shutdown Lauk Thokle Haina Fongdorakle.
Manipur tha tara nipan hena misimina thogliba asigi teksak khudingmak Manipur gi Chief Minister N Biren Singh na pugadabani masidanatana mahaki miyam amadi Bharatiya Janata Party gi oinasu mahakna tekchak pugadabani mahaki lengak asigi yengluragadi Manipur da President rule fawba thamba yarabani haina Mizoram gi Chief Minister Laldu Homana amukasu hanna Manipur lengak ki mathakta khud thingzin bahaurakre Hindustan Times ka akhanana unaba amada pikiba interview amada Lodu Homana su India amadi Myanmar anigi marakta ngamkhai sambal khabada su yaningdaba fongdokpaga loinana Manipur da ing tapa hanjil hange hairabadi khutlai pairiba khudingmak hana khutlai thadokhangadabani haike Joram People's Movement pu luchingliba Laldu Homana Mizoram ga yumlo nariba state ama oiriba Manipur da President rule thamnan ba pamli Laldu Homana hai hauzik Manipur da leiriba lengak asiga President rule ga Karambana fai haina hanglabadi mahaki motadi President rule thambana fai karigumba Manipur da lengak ningthina ngakpa ngamba afaba anawalu chingba thoglaktuna state aduda leiriba India ge freedom struggle da chaungna thodang laukhiba tribal miyoi singbu masak khangba loinana makhoi sing asi India ga handoknaba yadraba Thadoknaba yadraba state amada leiba miyoi singni haina khanba ngamlaba adugumba miyoi aduna Chief Minister oifam thoi haike Manipur da hauzik khusu khulai paiduna leiriba militia sing asi hana surrender tawhangadabani asumna khusu khulai paiduna leirabadi nongmadi Delhi rom da onsil lagbra khangdri makhoibu khulai thadok hangadabani amadi khulai pairiba group khudingmak lona yadaba kangbu singni haina lauthokadabani haina Mizoram gi Chief Minister Laldu Homana makhata ke Mizo National Front MNF na ngarang thokiba press statement amada Manipur gi Chief Minister Nongthongbam Biren from thadok nanaba demand tawkiba adugi chapchaba pakhum ama Manipur lengak na thokpa press release amada pikhrei Manipur lengak ki press release aduda lengak asina atopa leiba ki miyoi singna Manipur amadi India gi internal affairs singda yausilakliba asigi mayokta ngasichu sabchana lepli haibaga loinana MNF na leibak asigi mayokta thawong kaya chathabaga loinana Mamang Thakagi Miyamgi Marakta Chayetnaba Fibam Ama Oiraknanaba Hotnabada Mateng Pangsili Haina Maral Sikre Manipur lenga ki cherola sina makhata raduna MNF hairiba political party asi anti-national party amani amaromda Myanmar hairiba lebak asi Manipur da mayok nariba illegal immigration amadi drug ki issue sing asigi haurak famni hairaduna party asina India lengakna ain gi wangbada khusukulai amadi drug kaya pusilaktuna Manipur amadi India mangnana basiliba sing asibu Thingnanaba border fencing tawriba asigi mayokta leiba party amani masida natana MNF hairiba party asi matamamagi Assam gi Mizo district amada Assam lenga ki mayokta khongjang sangsin khiba party amani Manipur da hauzik thokliba wathok asi mapung oina Myanmar da ki sangsalakpa illegal immigrants singna thokhanbani masimak Chief Minister N Biren gi liching makhada chatharakliba war on drugs campaign na Myanmar gi poppy cultivation gi summit londa achauba chaitheng ama pirubadagi thoklakpani Manipur da thokliba wathok asida kuki phurup ki miyoi singda narco terrorist singna cell thadai haiba si Kaudava fai hairaduna wathok asi Manipur lengakna atopa lining laisol gi mayokta paikhalakpa policy amana thokhalakpani haina maral sigarliba ase yumfam yaudabani Manipur da hauzik kukina namna taba mafam singda mahausaga chanadaba mawongda hana leiramdaba anauba khul kaya ama hengalakliba asi karigino haiba khangjinba fai isu asimak Mizoram da su thokiba leikrabani matamamada Myanmar dagi Mizoram da changsilakpa mitop ki masing ka hena hengalakpadagi Mizoram lengakna Myanmar macha singna lengak ki ayaba yaudana Mizoram da lam leibada athingba thamkiba su leikrabani Chief Minister N Birena Manipur da leiriba Manipur da lauriba thodangbu singtharaduna mahaki lichung makhada lamda masida tangdu leitaba hanjil hanaba kanna hotnari hairaduna mahakna wathok asida lanjenariba miyoi lising humfu gi leifam chapam piduna amadi lut tawkiba khutlai sing fagat anaba lepa leitana combing operation chathariba ase khangjin ba fai hainasu fongdokli
Manipur matam kayagi mamangdagi kanglub anigi marakta thoglakhiba ungkhatnabagi febam amadi handak ikoi dringaida Jiribamda micham kaya hatkibagi lamdam asida oirakliba febam na maram oiraga chayol amarongki mayada school college sing kaya thong loluraba matungda leingakna amuk hangdokhibadagi ngasidagi nauna Mahausagum School College Sing Kanare, Directorate of Education School Manipur and Amadi Higher Technical Education Department Singna Ngarang School College Sing Hangna Nabatolakhiba order adugi matung inna ngasi ayuk angan bedegi hauna Imphal manung da leiba private school sing government aided Amadi Central School Sing da Mahiroi Singna School Kanarakpa uke Masigi mathakta tongan ba college sing da shu Mahiroi Sing laknaba uke Nakalamaromda tongan ba district singi district magistrate sing nangarang nauna thoglakhiba order amagi matung inna Manipur gi tampaki mafam sing da thamlamba curfew adu ngasi November 18 gi ayuki pung 5 dagi numidang wairam pung 3 fawba pung 18 gi oina komthokli Adumoinama Kaksing District Magistrate na thoglakpa order amagi matung inna Kaksing District Headquarter gi oinadi School College sing makhatana numit nini haibadi ngasi amadi hayeng fawba thingkigani hairi Masida natana Kaksing District ki oina curfew komthokpagi matamsu ayuki pung 5 dagi ayuki pung 10 fawbadang oiki Aikoi wakhal taminarsi haiba campaign December hanba chayol dagi Changsin ba hauragani haina kokomina fongdokre wafam asi ngasi lamfel da leiba kokomi gi office ta pangthokhiba pawgi mifom amada kokomi gi coordinator thoksom somarendrana pawmi singda fongdokhibani mahagna makha taraduna hai hauzik manipur gi fibam asi nongmanong gi hena sokse lakpada natana aikoi masal gi marakta tokhai tanaduna unity oidaba fibam amada leire masina maram oiraga kokomina sangsilakpa thabak thoramda mangan samdabagi fibam ama oire Hauzik tawriba lan asi khunai asigi miyamna munna khangba mathau tai lan ama tawba haiba asi taha thabak tawba yaroi lan mai pak nana ba hotnabada tongan ba strategy mayam ama changi tawriba lan asi government of India ge khusem ge lan ni haiba asi hanadagi kokomina lauduna lakle Masigumba yamna luraba tanja asida kokomina changsilakpa khongjang singda aikhoi miyamgi marakta tokhai tabagi fibam ama yamna mayek sengna uba fanglakle kudam oina haiba tongan ba assembly constituency singda opposition amadi ruling gi mi khaidokna duna leibak ningbagi namada tongan ba wakhal mayam ama sagatna duna MLA sing ngakna ba thoklakpa kangbu amadi MLA kanana thoklakpa kangbu Thokpagi chatnabi ama lakpa asina miyamna sangsilakpa khongjangda tokhai tahanabagi machak ama oirakle masina maram oiraga miyamna leibak ningbagi wakhalon ase lapthokna rakle masigumba mayam ase aikhoi punna wakhal taminaba mathau tare haina fongdokhe akhoi masigi MLA mantri leibisingsu henta khande akhoi masagi samna habda uji BJP की डबल इंजिन लजे मणिपुर दे कोई की स्टार्ट होबो ngam इंजिन मसी BJP MLA में आमना इल्ल के चलीबा तोल के ढाई देबा BJP दगी तोला का तो पार्टी दे योबे अदु तो कोई वखन दिखंदे मधुगी जागी गाड़ी दु दम तानरग लै मी म्याम दु अलमाय तौद्रा कोई जी मसाई मागी फम कन्नदा मागी फम पाइनबा अदोमदा MLA में आमना कोई लौगदो थौदांग लौदबा हौजी मियामना पामिसदी मियामना पामिबा खोलाउसी लैरिबा MLA खुदिना खंगमगने खाली हादि MLA सिंगना अखोगी इंडिया का मुंग बुदुनी थमोय सांग थोलागादा इंडिया का मुंगनरगा लेपकपा उकी सिंग लेपबा माइना लेफनिंगबदुनेबा अदुबु ngasiगी लैबा खोगी मियाम मिउ निहाइना मियाम थागके मिउ सिंगना तबिरक्तबदगी पेनरक्तबदगी अखोय मसेन साउनरे अदुगा फुनाबरा अखोय मसेन फुनान बकनाना मखोयना मसी अखोय यामना सेक्शन यंगबम जांगी नत्रगदि अखोय खुनाइजे मांगिगनी Chief Electoral Officer CEO Manipur ki lamjing lamtak minjeng makhada Manipur Innovation Society Miss Imphal na hokiba October 18 dagi chaliba tha November gi tang 19 fawba Manipur da leiriba University College School Kaithel amadi ka hena vote thadabagi chang nemba polling station singda chatharakliba systematic voters education and electoral participation
campaign special summary revision 2025 ke saruk ama oina ngasi jury college juribam da su pangthokre ngasigi election commission of india chief electoral officer CEO manipur gi thoram Saviv campaign SSR 2025 adugi wangang loisingna haikibada ngasi jury college asida Saviv campaign SSR 2025 pangthoklibagi maramde chahi 19 suraba भारत की वोटर नुपा नुपी PWD थर्ड जेंडर्स सिंगना चिंबा मिपुम खुदिंगमकना दायित्व लेबा लेबा की थौदांग याबा ngamnanaba electoral roll da voter oina ming hapnanabagidamakne masigi mathakta yum hongdok hongjin tawba aranba voter kakthatpa amadi elector sing ming leifam chahi aranba semdokpa asida yumfam oiraga lakadoriba chahi inglisingani kun mangada Fongadoriba electoral roll da asengba achumba taruba asoi aran yaudaba electoral roll ohelsi haiba sida mityeng thamduna thoram asi pangthokpani pure and good quality electoral roll 2025 asi oinanaba online da eligible electors singna voter helpline app Google Play Store dagi download tawduna form number 6 7 amadi 8 seasonaduna leibaki thaudang yaminaba haiba wakalon asi mahiroi singna tangai fadana khangdaba yadaba oiri haina resource person oikiba jury college ki assistant professor Dr. S Arun Kumar Singna thamke Imphal West District ki manung chanba Langol Game Village Zone 1 amadi 2 ki apunba maira pai bisingna ngarang namidang athengbada Game Village ki akoibada mayai kaba chinjak U liter yankai fagat pangamkhre ngarang gi thodok aduga mari leinana Langol Game Village Zone 1 amadi 2 gi apunba maira pai vi ki advisor Huidrom Anandina haikibada Game Village asida leinana ba quarter gi allotment fangdaba miyoi singna makhoi ga khangna chanaba singi quarter singda leisinduna maru oina namidangi matamda sana yunei bage thabak chathaba yaure masi athuba matamda tawbiganu haina appeal su tawrakli Manipur State Rural Livelihood Mission MSRLM Juribam District na ngaklo piriba Juribam amadi Boro Bekra block ani asigi community facilitator kun bank saki Ani amadi block resource trainer Miss in charge single loinana awareness campaign to eliminate gender based violence 2024 nai chetna 3.0 gi gender pledge wasak minabagi thoram ama ngasi MSRLM Juribam gi Kalinagar da leba office ta district in charge Juribam MSRLM gi wahengbam Premchan Block Mission Manager BMM Juribam Borobekra Block Naluchingduna Pangthokre District in charge Wahengbam Premchan Makhatana Haikibada Malem Ginupi Oibi Singda Chathariba Miot Mineibo Muthat Panumit Palan Tauriba November Kunmanga dagi Mioibagi Hak Kanba Numit December Tara Faubada Numit Tara Tarukni Chupna Pangthokadoriba Gender Based Violence Campaign Nai Chetna 3.0 asida MSRLM na ngaklo piriba community based organization cluster level federation village level federation self help group ki members singna nupi oibi singda chathariba miyot miyai gi mayokta wasak minaba gender pledge wall poster campaign rangoli yekpa semba candle light walking mass rally chatpa sing asina maru oiba thoram sing oigani hairi ISCOM Media Private Limited के member ओइरंबत नतना ISCOM कक्चिंग branch की LCO Victory Cable Network की proprietor ओइरंबा मयांगलांबम कुमार सिंह ना हौखिबा November 15 दा मसागी अनाबा अमना मरम ओइदुना लेखिद्रे मयांगलांबम कुमार सिंह ना लेखिदबा हाइबसी ISCOM Media Private Limited असिगी ओइना चाउना मांगजबा अमने महांगना लेखिदबदा कंपनी असिगी Managing Director M Gauro Maitei yauna company asigi atai board of members singna minute ani tumina leptuna leikhidrabagi mafamda awaba phongdorakli
चलिबा थासगी तांग कुंतरेता गुवाहाटी की सरू सजाइदा लैबा इंदिरा गांधी एथलेटिक स्टेडियम दा अहानबा नॉर्थ ईस्ट पैरा स्पोर्ट्स मीट 2024 हौदोख्रे मणिपुर की ओइना पैरालंपिक कमिटी मणिपुर की मीटिंग मखादा सानारोई तरा तरुक अमदी ऑफिशियल तरुकना सरुक यारे हौजिक फाउबगी ओइना एथलेटिक एंड बैडमिंटन मसानादा मणिपुरना गोल तरुक अमदी सिल्वर अनि फंगबा ngamkhre गोल सिंग अदु बैडमिंटन दा राल्पी अंगरुकफम शॉटपुट ड्वार्फ की ओइना हुइड्रोम मनोज सिंह विजुअली इंपेयर्ड की ओइना ख्वाइरकपम जॉय कुमार 400 मीटर अमदी 200 मीटर की ओइना मोहम्मद बहाउद्दीन ना लौखिबने लोइना सिल्वर मेडल अनि अदुना 100 मीटर अमसुंग डिस्कस थ्रो दा मथंग सिटना मोहम्मद बहाउद्दीन अमदी हुइड्रोम मनोज ना फंगबा ngamke हाइरिबा अहानबा नॉर्थ ईस्ट पैरा स्पोर्ट्स मीट 2024 असिगी ओइना डॉक्टर किरण यंद्रेम्बमना चीफ डिमिशन पैरालंपिक कमिटी मणिपुर के प्रेसिडेंट वीरेंद्र सिंह कांगजमना हेड कोच गुरु अरिबम रंजन ना ऑफिशियल मोइरांगथेम संध्या देवी ना इंचार्ज अमदी असिस्टेंट ओइना KSH केनोरिस अमदी मोइरांगथेम नीना देवी अनिना मणिपुर के ऑफिशियल ओइना सरुक यारी हौजिक लोइसलकपदा मरोइबा पाव अमुक हना पिजरी GOC 57 Mountain Division manungda thabak suba changkiba L Kamal Babubu hauzik fawba thiba khangdana leiba se fangnana ba hotnabada hairiba 57 Mountain Division na achauba thodang lofam thoi haina Chief Minister Nongthongbam Birena fongdokre Kasardagi L Kamal Babubu Army gi maikaidagi hingna puthorak trabadi lamdamasigi ima singna leimakhongi Army camp thupai gani haina Kokomi Women's Wing ki convener Lady Leimana haikre Manipur da President rule oina thambana fare state asida thogliba thodok sing asigi teksak khudingmak Chief Minister Nongthongbam Birena pufam thoi haina Mizoram gi Chief Minister Laldu Homana amukka suhana khud thingzilak bahawakre Mizo National Front na Chief Minister N Biren Pham thado u haina demand tawkiba adu Manipur leingak na thadorakpa cherol amada chaba pakhum pikre अमसुंग तंपाकी तोंगान बा डिस्ट्रिक्ट सिंगदा स्कूल कॉलेज सिंग ngasiदagi mahausagung ka bahaunakhre Kakching district ki oinadi numit nini makhadana athingba thamde Pungza sifawi gi oinadi ISCOM news na pizaba manipuri paw matang solution jare midyang tabiri bu khoi pumna makpo mukhana krumjari